Ahana Maktada crime wari Sibutabi Gadoriba, Amadiang Bigadoriba, Ahlaman Ima Iben, Iche Ichan, Maruk Mapang, Ozaguru, Pumnamapu, Chesam Wasan Taram no Okchari, Amadi Kai Kumna Butchery. Nasigi crime wari ase, Kradis Hangani the Mayamna, Hobudagi, Loyo Favotabiu. Nasigi wari asida 2003 the Nupamana, Magi Nupise Hatlam Matungda, Matu Hatlam Sahitara Maga, Mirot Wena Laiki, Amadi, Police na Mirot Wenupa se, Fanaba. Karamba mong da tiki haibasigi akupa marol khangminasi hojiti mayam warida mukmai onselasi 2003 gi February 14 haibadi Valentine Day numitki warini Gujarat ki Ahmedabad ki manung sida Bhopal koba mafam ama leirami Bhopal jaga sigi babe paki manakta leiba Haripanna apartment ki ahum suba floor ki flat number 20H da matai manau ani leirami nupa sigi mamingna Tarun Generas kawi aduga Nupi asigi mamingna Sajni kawi. Tarun Generas Physical Education da Master Loirami Amadi Bhopal gi DPS School da PT gi Oza Oirami. Masiga loinana Basketball gi coach Oirami. Mahaki loinabi Sajni Ahmedabad ta laiba ICICI Bank amada Executive Officer oina thabuk torami. Makoi ani yumban bagi lambida khongdarakpa tha ahum tamak ngairami. Mabani gi lohongbasi moi gi parents na sinbibani. Tarun gi family gi horakfam Kerala gi Kotayam haiba mafam sidagini adumoinamak magi mama mapa anama Chako amadi Karuna Karan Generas Chahi kayagi mamangdagi moigi thabakna maram oiraga Kerala thadoktuna Madhya Pradesh ki Mandsaur haiba mafam sidalerami Tarungi mapasu Mandsaur gi school amada PT gi oza oina thabok torami aduga mamana government hospital amada nurse oina thabok torami amaromda Sajni gi imungsu Kerala gi Bayur haiba mafam sidagini Tabak Inkhang Maram Oiraga, Magi Mapa Mama, OK Krishnan Amadi, Yamini Krishnan, Gujarat ki Ahmedabad settle Torgalerami. 2002 gi Sahisida Imung Ani Ase, Mui Amagi Matingdagi, Ahanba, Sakang Makangarami. Tarun Magi Matona Maram Oiraga, Mandsaur Hadoktuna, Ahmedabad Lerami, Sajnigi Imungsu, Ahmedabad Levana family Anigi Marakta, Karatoina Unaraba Matungda, Tarun Amadi Sajnigi Lohuna Walo Shanarami. Sahisimaki 15 November to koi ani lohonglami lohnglaba matungda Bhopal gi Haripanna apartment da matai manau leirami sumaina matam kara hokhirami amadi 2003 gi Valentine Day haibadi 14 February gi numit laklami numit gi ayuk ki pung 3 makhai muk tarakpada tarun cha lang thaaga magi nupi Sajni da ai yamba amadi bhabi gi mayum da nga haktang chatluge ngasi numidang gi dinner da moibu invite tawdabani hairamaga mayum da gi thoraklami tarun gi mayamba Arun Generas amadi magi nupi Rupkanta Generas Ahmedabad ki satellite area da lerami Sajni su bank chatnaba loishalami Tarun mayambagi mayum yoraba matungda numit chuppa makhoi da lerami numidang oisalakpaga mayamba amadi matai maga loinana magi flat on the lakpa horami lambi da tarunna Valentine Day gi magi nupi da gift pinaba teddy bear cake lerami numidang gi pung mapan tarakpa aduwai da makhoi ahumak tarun gi flat ta yoroklami flat manungda makhoi ahumna hek changmaga yamna pakhatlami Room manung da laiba pot chaising koichai chaiga leirami amadi taruna bedroom da yamna thuna changaga yengbada Sajni gi thawai yaudraba hakchang famung da taraga leibada urami Sajni gi leiram liba film da ubada tarun yamna kanna laurami ngai hakki matungda apartment sida leiriba yumlonaba sing tangsinaba hawraklami marak sida Gujarat police amadi Sajni gi parents da su thodoksigi matang da pau pi khirami pau hek phangbaga Sajni gi mama mapa su midangi pung tara taba swaida machanupi Sajni gi mayum yoroklami yorokpaga macha Sajni gi thawai yaudraba hakchang ubada mama mapa gi film do yanghaide machanupi laikhidabagi maichakna mama mapa do tengthana waidana kapcharami nakan amaromda tarun magi nupi Sajni na ikhang khanghoduna laikhidaba sida kamanbadagi magi masadusu film amataramde police mafamda yoroklami makhoisu thodoksigi matangda yangsinba horami Sajni gi ngaksamda dupatta ama yetaga leirami hairiba dupatta sina khawri charam chakhatlaga hatpa malami yum manungduda potchai mayam ama koichai charaga leibado ubada potchai lut tawba lakpada thokhiba thodok ama malami Sajni gi asiba hakchang postmortem gi thakirami potchai lut pat tawkhibagi amadi murder gi FIR ama lakhatlami police makhoi gi investigation makha chatharami police gi investigation da flat gi potchai sing fazana check to matamda Police ta chamamnaba khara leirami maramdi flat asigi pot ama fawa manglamde pot chai huran bagi thodok oiba targa de flat sidagi pot khara di mangpham thui
Yum manungda paisa kharasu lei madu su manglamde sajini gi ngakta siba mangal sutra su kairaga fanglami thodok asi huran sithigi oiba taragadi yum sida laiba mamal tangba pot chaising huran basingna amata lemna tharamoi masidagi police na thodok ase yum lutpat tobagi mari leinadre haibase confirm oirame mathangi numit 15 February da sajini gi postmortem gi report laklami report asigi matung inna sajini ayuk ki pung 9 dagina tara fawbagi marakta sibani haina palami police manak nakpada laiba mioi singda hangthiba tobada atop mioi amata moigi yum sida lakpasu uramde thokhibasu uramde hairami police na khalami ayuki matamda mi chani dagi hena laiba society sida mitop amana changaga crime se matop karam na pangthoklamino haina khalami police thodoksigi matangda sajniga khangnaba miyoina crime se tobuni haina khalami makoigi ahanba suspect atopa crime gi wari tobagum magi nupa tarun generous oirami Maramasina police na tarun wahang pohang taunaba khalami adubu matam sida tarun gi masado yamna sona urami amadi hospital da admit toroga leirami haukiba numit ki numidang da tarun magi nupi sajini sibagi maichakna yamna kana kapami kappa hemanbagi masado toina su wan tharami magi hakchangi fibam sokchelakpana hospital da purami amadi admit tobo tarami police na tarun generous gi masa khara fagalakpa ngairami amadi hirappanna apartment gi mioi singdagi statement kaya amasu police na lawrami mayam sigi statement da tarun generous 14 February gi ayukta magi flat tagi thok aga chatkibado ui hairami masigi sumathakta tarun gi mayam ba arunna police ta tarun ayukta gi evening fawba magi mayumda lai hairami mayam se taraga police na amuk tarun generous gi mathakta thodoksigi matangda chingnaba fawba se achumbo oiroi amuk khalami amadi yumpham yaudana chingnaba oina thokadra haina su khalami adum oinamak masigi matung kaigumba kharana amuk police na tarun generous ta chingnaba se hengalaklami 15 February 2003 numitchida postmortem torba matung nungdingi pung ahumuk tarak paswai sida sajnigi aroiba mathong mangam pangthoknaba magi hakchang puroklami amadi hospital da lairiba tarun su magi nupigi aroiba mathong mangam pangthokpa se yaunaba kaurami mafam se yauklaba matung tarun magi nupigi asiba hakchang uraga kanaka pahoroklami marak sida hui amana manam namaga tarungi manakta yauklami amadi anirak ahumlak su mangonda khonglami Maduda tarun su masado kautak charami haiba huise police ki search dog ni haukiba ahingda police na investigation tongnaba purakibani amadi hui asina yumgi potchai amadi sajini bu hat pada sinariba dupatta su manam namhalami adubu numidang dudadi hui asina kaimta thiyo phanglamde adubu mathangi numit sajini ye aroiba mathomangam yawba lakpada miyam maraktuda hui aduna manam namnamdana tarunna tongan mafam ahumda lepi ganda mafam ahumakta magi manakta changlaga hui aduna khonglami maram asidagi police na mangonda chingnaba se hengalakpani masigi matung police na numit sidi tarungi nupi sajini gi aroiba mathomangam pangthokpu numit oibana tarunda kaimta hairamde mahak masasu phajana phagatribani na hospital da halankirami adum oinamak mathangi numita police station da laaga magi statement pirna khanghalami mathangi numit 16 February 2003 tarun hospital dagi mafam khangdana mangre haina pawlaklami Pau ase fangbadagi police na tarun na crime ase tawbani haina chapchana lawrami magi mathakta murder gi FIR ama palaba matung mahakpu thiba hawrami masigi matungda sajini gi mama mapa nasu police ta makhoi anigi mari luhonglaba matungda afabo oiramde sajini gi thabak tagi fanglakpa paisa tarun na loina lawsalli hairami masigi su mathakta sajini gi mama mapa na tarun gi mama mapa mayamba babida dowry amadi domestic violence ki case palami maram asina makhoi mayam jail da numit kharani amasu lairami sajini misigi matangda police na tarun generous ke family gi mioising yam fazana wahang pahang torami adubu moigi mathakta sajini mi hat ka mari leinaba evidence amata phangmangam lamde somdasu tarun bu yamna kanna thirabasu mabu phangbadingam lamde police ta information ama phanglami madudi tarun lohongdri kan mamangda ahmedabad ta leibinupi amaga khangnarami amadi tarun nupi asiga lohongba pamlami haibase khangmangam lami police na nupi asigi manakta laklami nupi asina tarun lohongdri kan mamangda maga relationship ta lairami hairami masigi matung 16 February numisida tarun na hospital dagi mangdri kanda mangonda call toroklaga akoi ani marakta lairiba ayatpa aina manghankhre hojikti ibani lohongase hairaklami matambuda nupi sina mihatpa miyoigadi ai lohongba ngamoi haikirami masina makoi ani gi marakta sanakiba aroiba wari ni haina police ta tamlamme police na tarun gi ex girlfriend thengnaraba matung tarun na sajini bu magi ex girlfriend ga amuk hana lohonabagi damak hatkibani habese mayak singa khanglami hojiksu tarun generous thiba khangdana lairi sajini gi mama mapa
पुलिस मराल सिरमी तरुण चिंगनब लेरगा हॉस्पिटल सिक्यूरिटी करीगी थमद्रिबनो हंगलमी पाव असे मीडिया लाक्लमी अमदी केस असे हाई प्रोफाइल केस ओरक्लमी पुलिस अकन प्रेशर लाप होरमी प्रेशर लेरबसु कानब कईमत फंगलमदे तरुण जनराज थीना थीना चाही अहम हौखिरमी हाबदी 2006 लाक्लमी अमदी हाइब मर्डर केस असे तपना तपना काउनब होरक्लमी सजनी की ममा मपा मतमदुगी गुजरात के चीफ मिनिस्टर नरेंद्र मोदी का उनरमी केस की मतंगदा मतंग पांगबिनबा हाइजरमी मसिगी मतुंग चीफ मिनिस्टर ऑफिस तगी गुजरात पुलिस केस असे सीरियस ओइना लौनबा खंगलक्लमी तरुणबु थीनबगिदमक गुजरात क्राइम ब्रांच ना मियोय 39 की टीम अमा सेमलमी टीम से जॉइंट कमिश्नर ऑफ पुलिस AK शर्मा अमदी डिप्यूटी कमिश्नर ऑफ पुलिस हिमांशु शुक्ला नाम कोकचिंगलमी तरुण जनराज यामना कन्ना अमुक थीबा हौरमी अदुबु कानबा अमत फंगलमदे अहमदाबाद पुलिस ना अमुक हना तरुण की एक्स गर्लफ्रेंड बु वाहंग पहंग तौनबा खनरमी कईगिनो हायगदी तरुण की अहानबा गर्लफ्रेंड ओइबनिना कनाना खंगनी अमुक कांटेक्ट तौर अमदी क्लू खरा तो ओइरसु फंगबा याय खलमी अदुबु मागी एक्स गर्लफ्रेंड सु लोहोंगदना मुंबई दा शिफ्ट तौखरे हाबा खंगलमी अमदी 16 February 2003 दा हॉस्पिटल की कॉल तौर मतुंग अमुक हन्ना कॉल तौरक्ट्रे हाइबसिमसु खंगमलमी ममई थंगदा पुलिस तरुण की पाव पिरक्प ngamba मीदा लुपा लाख अमगी केस प्राइस पीगनी लाउथोक्लमी मसिगी मतुंगदसु पुलिस कानबा अमत फंगलमदे तरुण थीना थीना चाही तरुक अमसु हौखिरमी हौजिक्ति 2012 अमुक लाक्लमी हौखिबा चाही तरुक असिदा क्राइम ब्रांच ना तरुण फंगनबा होटनबा याबा मखै होटनरमी मागी इमुंग मनुंग मरी मता मरुक मपांग पुंगनमक मॉनिटर तौरगा लेरमी तरुण की तोंगान तोंगान फोटो कयामा न्यूज़पेपर दा हापतना मयामदा खंगहलमी तरुण की इमुंग मनुंग मरुक मपांगी लाइट डिटेक्टर टेस्ट फाव तौरमी अदुबु कईमता कानबा फंगलमदे मर्डर केस असी तब ममी समक्लमी मीडिया ना सजनी मर्डर केस की मतंगदा वैलेंटाइन डे दा आर्टिकल गुंबा इरकपकांदा पुलिस की ममित ममा हेक सिंहली निमित खरनी लेरगा हानगी मफमदा अमुक हंजनकी मतौ असुना सजनी मर्डर केस 2012 दा क्लोज तौरमी मसिगी मतुंग चाही अहुम अमसु हौखिरमी हाबदी 2015 लाक्लमी मतमसिदा अहमदाबाद क्राइम ब्रांच ता IPS ऑफिसर अमा ममिंगना दीपन भद्रान डिप्यूटी कमिश्नर ऑफ पुलिस ओइना पोस्टिंग लाक्लमी मरक सिदा सजनी मर्डर केस चाही 13 फाखिरमी दीपन भद्रान की मागी स्पेशलिटी अमा हायरगदी ममांगदा सॉल्व तौबा ngamkhidaba केस खया अमा महाकना तौखिबगी रेकॉर्ड वांग लेरमी महाकना अहमदाबाद क्राइम ब्रांच ता पोस्टिंग लाक्लबा मतुंग सजनी मर्डर केस की फाइल असे थेंगनरमी अमदी अमुक हना केस असे सॉल्व तौबा ngambra yengsi हाइना ओपन तौरमी DCP दीपन्ना माकी मखादा खंगतलबा मियोय निपान की टीम अमा सेममी मसिगी मनुंगदा इंस्पेक्टर किरण चौधरी सु अमनी महाकना तरुणबु थीबगी महुत्ता मागी इमुंग मनुंगदा मेन फोकस पिरामी अमुक हन्ना तरुण की इमुंग मनुंग मरी मता अमदी मरुक मपांगी कॉल रेकॉर्डिंग याम फजना यंगसलमी अदुबु कईगुंबा अमत फंगलमदे मरकसिदा 2013 दा तरुण की मपा करुणाकरन जनराज हार्ट अटैक न मरम ओइरगा सिखिरमी पुलिस ना तरुण जनराज ममा अन्नमा चाकुगा यामना नक्सिन हाइबसे खंगमंगमलमी मरम असिना पुलिस ना ममादा अमुक मित्यंग थंबा हौरमी पुलिस ना ममा की कॉल रेकॉर्ड अमुक हना चेक तौरमी थोदोकपा अहिनबा फंगलमदे पुलिस की मियोय निपान की टीम से था खुदिंगी अमुक तिपुना मीटिंग तौई मखोई केसदा प्रोग्रेस लेबल लेतबा थीदना सुमाय तौदना चाही ओम अमसु हौखिरमी 2018 लाक्लमी मसिगी मतुंगदा सुमायना सुम तौरगदी ओयवे खंदना अनव प्लान अमा अमुक सेमलमी प्लान सिगी मतुंग इन्ना सब इंस्पेक्टर अनि सिविल ड्रेस ता मसक लोटलगा मध्य प्रदेश की मानसोर लेबा तरुणगी ममागी युमदा लाक्लमी मफम सि यौरगा तरुणगी ममा अनमादा मखोई अनि से बिजनेसमैन नि अहांग भाड़ागी रूम थिरकपनी रूम अहांग लेरगदी भाड़ादा लैगे हायरमी तरुण की ममा फ्लोर अनि लेबा बिल्डिंग अमदा लेरमी मागी नुपादी लेखिद्रे मचा नुपा अहल अरुल जनराज मागी फैमिली का लोनना अहमदाबाद लेरमी मरम असिना अनिसुबा फ्लोर से हांगबना मरम ओइरगा पुलिस अनिसिना पाम्बदु हेक थोक्लमी मखोई अनिदा अहांग रूम अदो रेंट पिरमी पुलिस नुपा अनिसिना लाक्ट्रिकान ममांगदगी फजना थिजलगा लाखरबनी मोइना अनमागी युमगी सेकेंड फ्लोर से हांगी खंगलमी अमदी रिटायर ओइरबा मतुंग अनमागी पैसा तानबा लंबी अमता लेतबना मोई अनिदा रेंट रूम से पिरकनी हाइबा मांगजौना खंखरबनी मसक लोटलगा लाइबा पुलिस अनिसिगी प्लान से तरुण की ममागी खोंथांग खुदिंगमक यंगसिनबनी कनागा उनै कदाइदा चटलीना चिंबा अमदी तरुण ममागा याम क्लोज ओइबनिना पुलिस अनिदुना नोंग नत्रगा नोंगमदी तरुण सुक्सोय सोयदना ममाबु उनबा लाकनी हाइबसे मोइगी थाजबनी मरकसिदा नोंगमा पुलिस नुपा अनिसिना अनमा थेंगननाबा मागी रूम दा चटलमी रूम अदुदा मचानुपा अनिगी फोटो थेटलमी मोइ अनिनदी
kana kanano khanglabani adubu khangdaba sarga photo da yauriba nupa ani se kana kanano hanglami matamduda anamana amana macha nupa ahal Arun Generas hojikti Ahmedabad lei amana macha nupa atomba Tarun Generas madi hojik tabeng pal sida leitre hairaklami madu tabada police nupa ani do angakpa ama phawrami kamaina haina wahang hanglami anamagi wado police nupa ani duna thajaba ngamlamde amadi anamana machagi wari lochanaba haijlibani khalami masidagi makoi ani gi ahana mathause tarungi mamana haiba wase chumlibra lalibra thidokna hotnerami police nupa ani sina anamagi yumthangnabagi mioi singa matam changna hotneraba matungda sakmai khangadana wari watai toba hawrami masigi matungda anamagi family gi details khara hangubada tarun hojiksu hingli haiba khanglami masina anamagi ahanba mistake ni anamagi yumona badalaiba nupi amalai makoi ani se yamna close oina loinai anamana nupi sida thajabagi machanupa tarun shopking pham amada lai hairami masigi matungda yumona nupi sina policeman ani sida anama Bangalore amadi Kerala da laiba imung anida contact lai hairami aduga mahak Bangalore amadi Kerala da chathok chachin tawi haina su hairami masi khangmadagi police na yamna thuna family ani do kana kana no khangdoknaba anamagi call record check tawrami family ani sigi manungda amadi ahlu erbi nupi oirami mahak Kerala gi Kottayam dagini makhoi ani anakulamgi divine retreat center dagi marup oirakpani atopa family sina Nisha Menon Kobi lohong phongdung labi nupi amoirami mahaki macha ani mapurebaga punna Bangalore da laibani Nisha Menon gi matangda makhata na police na thijanbada mahak anamagi nephew gi macha nupi oirga lairami police na family ani sidagi kaigumba chingniya oiba posak ama phaw phanglamde police na amuk hanna anamagi phone surveillance tawraga thamlami mangonda call lakpa mana tawkhiba loinamak yangchalaga lairami amadi soibadagi machanupa tarungi wari sanabagi tanja ngaiga lairami tha khara haukhirami hojik 2018 gi August tha laklami hojik su police ki cyber cell na tarungi mama anamagi phone surveillance tawraga lairi makoina anamana wari sanaba number khudingmakki call recording tarami adubu Chingnaba amata uramde marak sida nongma ahing nong yai amada anamagi mobile da Bangalore dagi landline number amadagi call toroklami masigi number ase anamagi phone lakpa ahan bani amadi number ase Nisha Menon amadi divine retreat center da thengnakiba nubidu gi number sinate police na number ase check tobada Bangalore gi yam maming leiba Oracle company gi number oirami masi ubada police Oracle kumba achoba company ama anamaga kai thabak adusu athengba ahingda masi matang se police digest oibangam lamde police na Oracle company da Tarun Generas thabak tawraga lai rija la khalami adubu numitchigi ahingi call recording tabada call tawrukliba nupa sina anamada ima haina amuphawa hairamde police na Oracle company gi matang da thijanaba Bangalore police da paw phawrami amadi Tarun Oracle company da thabak tawraga lairamgani haibagi asada Oracle company da thabak tawba mioi singi list launaba hairami adumoinamak employee ki list lakhumatamda police ki asa amu kairami list asida Tarun Generas kauba ming yawramde adubu list sida yawa ming amana police ki mai mit khara singhlami maming adudi Pravin Bataleri police na ming asi ubada ta harba mioi amagi maming ni khalami khara henna munna khanjalaba matungda Bangalore da leiba Nisha Menon gi nupani haiba ni chinglami magi ming asidagi henba atopa information ama fawo phanglamde magi social media accounts ama sulairamde amadi photo su phanglamde mamang the police na Nisha Menon gi family ka hena thijalude Oracle company gi employee list ta Pravin gi ming yarak padagi police na anamada ahing the call tarukli se ma oiramgodra khalami natragana Pravin che Tarun Generas oiramgodra khalami Ahmedabad crime branch na Pravin Batle se Tarun Generas oiribra haibagi aseng makhangdoknaba Bangalore chatnaba decision lawrami adubu police ki wakhalda chamamnaba amadi lairami madudi sajni gi murder case Chahi taga mga henkre hojikti Tarun Generas ki body appearance ta ahumba kaya ama lairamani makoina Pravin Thibada fanglagasu Tarunga 100% match oidragadi matambuda kai tagoni khalami adumo ainama police na sajni gi mama mapana haikhiba wa ama madudi Tarungi yet thangba khutki ring finger haibadi khwaidagi pikpa khucha siga thangnaba se basketball sanabada teki haibado ningsinglami masigi matung 24 October 2018 gi numidang sida Ahmedabad crime branch ki team Bangalore police ka loinana Oracle company da laklami Inspector Kiran Chaudhary amadi atopa policeman amaga civil dress ta Pravin unaba sanglami Pravin makhada kauthaраklami amadi Inspector Kiran Chaudhary na handshake torami handshake to matamda Pravin gi ring finger pair ga feel torami tek libra tek tabra haina Inspector Kiran
te I khangdagi no fake tawraga wahi ani se hayak lami hello Mr. Tarun nangi matam loye hawjikti amuk halasi ming ase tabada tarun gi laibakta humang kanglami kagino haigadi ming ase sahi tara manga gi matungda tabani hawkiba sahi tara manga asida kanamatana mangonda tarun karaktri amadi mabu Pravin batale haina mayamna khangnabani police na magi maming direct korporuda chelubugi kanaba leitre khaladuna tarun tumina police ka chaminarami mapanda khamaga laiba Bangalore police ki gari da hapsilaga magi to humthokpa che chang loishalaga numichi maktada haibadi 25 October 2018 da Ahmedabad to purga laklami mahakpu Ahmedabad police na purga lakpada tuminna leirami amadi wahang amakak hanglami mataw karamna sahi tara mangagi matungda thir ibano kanana haidor I haibasini police na tarun faraba matung wahang pohang tawbada asengba achumba punamak mangna thoraklami wari asi tarunna lohongadaba chahi mari gi mamang haibadi 1988 tagi hawrami 1998 ki chahi sida tarun generas Memnagada laiba JG College ta Physical Education gi lecture oirami amadi basketball gi course oirami matamsida basketball gi tournament ama torami mahaka parsi nupi amaga thenarami nupi ase magi team da yaubani nupi ase Ahmedabad ta lairami yamna thuna makoi ani close friend oiraklami amadi tungda mabani nungsinaraklami makoi anina tuminna imung manungda haidoktuna nungsinarakpaduna chahi mari faraklami marak sida 2002 da tarungi mama anammana tarungi nungsi mari se khanglami tarungi girlfriend parsi community ni haiba khanglami tonganbe community tonganbe religion oibana tarungi nupi siga leinaba mari se mama na yaramde makoi ani nungsinaba taragasu imungna yadabadagi lathoknarami marak sida tarungi sajni krishnan dagi lohngnabagi proposal laklami family anima Kerala dagi oibana maram oiraga imung anina makoi ani lohngnabagi date fix torami masigi matungda tarun amuk hanna magi girlfriend da call torami amadi lohongbagi matangda hairami matamsida magi girlfriend nasu masu tha ani ahum sida lohonglani hairami masi tabada tarun masana masabu fatharaga makoi ani gi laibakta tamlamani khandoga 2002 gi November gi tang taraga mangada tarun amadi sajni lohonglami lohonglaba matungda tarun magi nupiga matai manau amana laifam thokpa mong duda lairamde isam samna hairabada matai manau ani gi marakta physical relationship fawal iramde lohonglaba matung week khara leraga amuk hanna magi mamangi girlfriend da call torami amadi mahaki lohongbase cancel tawre haba khanglami masi khanglaba matung tarungi thamoida yamna haraujarami somdana tarun magi nupi sajni gi imung manunga hiram amagi matangda arguments khara tawnarami masigi argument se numit kharani tawraga lerami matang sida tarun magi hanagi relationship se amuk hanjannabagi tanjani khalami handakti mama nasu yarani khalami maramdi matamsida tarungi mamaga sajni gi imung manunga yanaramde masigi matungda tarunna sajni da makoi ani masana yana courta divorce tawrasi hairami adubu wafam asi sajni na sukya yaramde sajni na yaktabadagi sajni ga lapthok anaba atopa lambi ama thiba hawrami tarun any means tawraga magi hanagi girlfriend bu magi nupi oyo pamlami lambi amata phangtrabada tarun aroibada sajni bu hatlagi haina khalami amadi crime ase tawnaba tarunna 2003 gi 14 February Valentine Day numit se khalami 14 February gi nomo wat likanda crime ase tawraba matungda makoi anigi yumban mari se fatte haina kidanaba ahan bo oina tarun magi nupi sajni ga physical relationship erami adusu nupi se hat kadaba nomo wat likanda masigi matung 14 February laklami ayuki pung 8 makhai tarakpada tarun chalang thaga mayamagi yumda dinner gi invite tawba chatkani haijan thoklami somda sajni bank chatnaba loisalami pungkhai amarom leiraga tarun amuk halaklami amadi tanja yengaga maningdagi sajni magi dupatta na laksilaga hatlami sajni hatlaba matung magi asiba hakchang phamungda thamlami yumgi pot chai chaikhairami yengmada lutpa tawba lakpada murder tawba manabagi damakta yamna thuna mayam uhandana Hirapana apartment dagi tarun thoraklami masigi matung mayambagi yumda yaurami numit chupa mafam buda lairami numidang oirakpaga mayamba amadi matai magalurana mayum lomda laklami lambida kanamatana chingna kidanaba siraba magi nupigi lady bear cake fawlairami masigi matungda mayumda yaurami sajni gi asiba hakchang uraga yamna kana kaplami magi mawongse uraga sajni bu yamna nungsiba malami amadi marak marakta wanthabagi acting chu tarun tarumi maram asina hospital da fawa admit tawkhibani
hojik phawgidi tarunna tawgiba plan do loinamak asoi ba amata yaudana chathari adum oinamak magi nupi gi aroi mathau mangam pangthokpa numit 15 February da police ki search dogna mabu ubada khonglakpa aduda magi plan da akai blakpa horame mahak nu hui asidagi na thaiduna ainaba tongan tongan mafam da lairami matam sida su hui na mangonda adum khonglame maram asina police na mangonda chingnaba helaklame police na mabu statement pinaba 16 February da police station da laknaba kawrami mahak chenpham leitre habase khanglame mahak na police station chatpa taragadi police na enemies tawraga achum babu mangda othok hangani habase man khanglami maram asina hospital da halaba matung ukilgi legal gi oiba mo chulawrami matamduda ukilsina surrender tawnaba hairame adubu tarunna ukilsi wafam se haramde maramni case asigi matangda mahak yamna kuina jail da laigani haina khanglami maram asina mahak 16 February 2003 da hospital lagi chen kirami hospital lagi chen thorakpaga ahanbada ATM booth amada changlami ATM machine asidagi sajani amadi magi account dagi athokpa yaba paisa lothoklami aduga Ahmedabad railway station da chatlami station sigi manakta laiba sam kakhum dukan amada maru kokthoklami amadi magi mursu lothoklami mahak pukana amata na masak khangmangamdana bagi damak mafam sidagi train tonga soita chatlami mafam si yauraga magi ex girlfriend da call tawrami amadi nangi damak aingonda Valentine day gi gift amalai magi girlfriend na kai gift no hangbada tarunna ibani gi marakta lairamba ayatpa nungdo punchi chupagi oina aina lauthokre hairami amadi maga lohongnaba hairami matambuda magi ex girlfriend na yaramde amadi mihat punupa amadadi punchigi yum paloi haiklami makhata na ngasidagi ibani gi marisu loire haiklami masi tabadagi surat ki ahanba train tonga tarun Bangalore da laklami mafam sida station manakta guest house amada numit ini leirami mafam sida leirikanda tarun makhata wa kari tawsiga haina munna khalami khanbiya wa khalaba matungda tarun anobu punchi amada hingage khalami masigi damak mahak thabak thiba horami newspaper gi through dagi Delhi da call center amagi telecaller hire toba thengnarami tarun Delhi chatlage haina leplami adubu Delhi chatrikanda magi anoba saklon ama semnaba khalami kaigino hairagadi police na mabu thiramgani habase masu khanglami magi asengba ID da thabuk tawragadi police na mabu yamna laina thiba phangani khalami maram masina magi thainagi marup amagi ming Pravin Bhatele gi ningsinarage khalami Pravin Bhatele haiba nupa sa tarunna Madhya Pradesh ki Gwalior da college tamikana thengnakhibani amadi mahakki senior ni kanagi identity sin nagani khalaba matung Delhi da laklami amadi mahak masa Pravin Bhatele gi mingda introduce tawrami mahakki documents hangbada kawbadagi mayumda thamlame nimit kharani leiraga pisalage hairaga mahak thabuk toba horame nimit kharani thabuk tawro matung dasu tarunna magi document submit tawdaba amadi magi mafamda submit tawdabagi maram laithokpham larektabadagi aroibada call center gi thabuk ado tharoklami masigi matungda ming onthokpana yaroi onthoiba mingduda document su laigedabani khalaklami masigi matungda Delhi dagi Madhya Pradesh ki Bhopal da amuk laklami mafamsi mahagi asengba marup Pravin Bhatele gi laifamni mafam sida Pravin Judogi Institute ama hanglaga chalairaga leirami mafam si aroklaba matungda tarunna magi marup Pravin da aina thabak tawga laiba school dugi principal ga khatnabadagi hojikti ai thabak tokle ai hojik anoba thabak ama pame hairami tarun mana tawramba crime amadi mahak simirotni haibase haidoklamde matamse 2003 oibana internet ki matam nate phone sum mioi ama ani khaktani paiba khabar gi through dagi pause ayamba khangnaba ngaktani aduga thodok ama atop state da thokpa oiragadi atop state amada khangba yamna wana adum thoklami morup ama oina Pravin na mateng panglami amadi mahaki institute da English taknabagi thabak pirami mafam sida tha anirom Pravin gi institute ki chhatra sing English speaking taklami tarunna Pravin gi tha jawa fanglaba matungda chahi simaki June July gi tha sida bahana ama tawraga Pravin Bhatele gi documents loina mag scan tawraga magi email ID da tharami documents sing asida photo change thothuaga print out lautholaga magi manakta loina mag thamlami mahakna Bhopal da lakpagi goal fanglaba matungda nongma Pravin da atopa thabak thibagi mapanda amuk chatlage hairami sumai tawduna Bhopal dagi Pravin Bhatele gi identity da mahak Delhi da laklami Delhi Noida amadi Gurgaon da 2003 dagina 2008 fawba tongan ba multinational company da thabak tawrami kanamata na magi document se sengdamani khamangamlamde 2008 ta tarun Pune da magi thabuk transfer tawklami mafam sida mahakna thabuk tawba lakpa matamda nisa menanga thengnarami
makhoi ani amuk nungsinarami adubu tarunna magi asengba masak nisadasu tathoklamde nisada tarunna oidaba pasi wari kharirami mahak mama mapa leitraba orphan machani mahak na piklikanda magi mama amadi mayamba car accident amada leikhidra hairami masigi matung mabu Madhya Pradesh ki Mansoda leiba anti amana mamingna anamma chakuna chauna yokpirakpani hairami masigi matung tarun amadi nisha 2009 da lohonglami tarun Pravin Batle gi saklonda nishaga anawa punchigi lambi amada khong thangjilami sahi simaktada tarunna Pravin Batle gi mingda passport su harami hairo passport assassin raga mahakna America su anirak chatlami kanamatana mangonda chingna forum de lohonglaba matung macha ama phangjarami masigi matung 2012 da Pune dagi Bangalore da shift torami kagino hairagadi Bangalore da laiba Oracle koba multinational company amada senior manager gi post oina thabak phanglami mafam asida mahak chahi da lakh 12 gi salary phanglami masigi mathakta magi nupi su thagi lising yankhai talami tarunda paisa gi awat ama phaw leiramde Bangalore da laklaba matung da BLMM layout area da achobe apartment ama lauraga yam nungaina tarungi family leirami sumai tawjana taruna anawa saklon amada leibase magi nupi mayamba mapada phau khanghande adubu magi mama anama de khangi anama na khanglaga su secret oina kanamata haidokna thamlami murder tawrba matung hojik phaw mama ga thengnaji adubu marakta paw phawnai amadi magi matangda adum hairami masigi matung 2013 da tarunju mama ga unadaba chahi tara farami matamsida nisasu anirak subo oina pregnant oirami tarungi mamana mamubu yamna thengnaninglami amadi tarunju mamabu unaninglami maram asina Kerala gi Kottayamda laiba Divine Retreat Center da unabagi plan ama torami mafam asi Catholic chatpa kangu gidi ashram amagumbani mataw asumna 2013 da nongma tarunna magi family da accident gi matungda mabu chaunaba yokpirakpa miyoiga thengnahange hairaga mahaki nupi amadi macha Kerala da purga laklami asomda tarungi mama magi nupa puraga surprise pi gi haidana Kerala da laklami chahi taragi matungda mapana ubada madi pakhat ama phawrami mina khangkidra police na mabu thiramgani wakhan mayam asina tarungi mapa mathangi numita heart attack tawrga sifirami mafam sida mapa gi aroya mathau mangam pangthoklami loiraba matungda magi laifamda hanakhirami mataw asumna chahi manga haukirami masigi matung 2018 laklami 2018 da sajni murder case chahi taraga manga farami hokhiba matamsingda tarun yamna chekshinna Lairami social media paide magi nupi dasu social media da magi photo thagatana fazana hairami magi lohongbada phawba photo kaplamde macha singasu photo amata kaplamde low profile thamnaba night shift kakta thabuk torami adubu hainaba lai mara laibami amana kayam kuina lotkani asoiba amana traga amadi tawrakani tarunasu magi office ki landline dagi mama da call tawkhibado magi asoibani mamangda nisagi mamingda leiba simdagi call tawbani adubu mamana paiklamde masigi matung office yawraga kaimta khan thoba tawduna magi office ke landline dagi call tawkhibani masina magi aroba call soirami masidagi police na chingnaba fawduna mahakpu thina magi office yaroklami mafam sidagi mahakpu farami asengma wari thoraklaba matungda tarungi mathakta sajini murder gi charge palami amadi Ahmedabad ki district court amada trial horami Tarun Sabarmati Central Jail da leirami masigi su mathakta Bhopal da magi marup Pravin Batle na document force tobagi case ama file torami amadi Bhopal gi session court da trial horami marak sida bail pibi naba yamna kanna haijarami adubu court na reject taroklami sahi manga gi matungda Tarun Ahmedabad district court ta laklami handaksu mahakna bail pibi naba haijarami bail pibi naba Tarunna kamaina hagi hayo matamda Bhopal amadi Ahmedabad ki ukil gi fees pinaba arrangement to dakar oire marak sida ma ki mama bu kanagum amana la kunmari gi scam to bi hairami mayam ase puna clear oinaba ma mit kunnigi bail pibinaba court request torami 2003 gi April da Ahmedabad district court na amuk hana bail reject torami masigi matung tha ama leibaga haibadi May 2023 da Gujarat High Court ta chatlaga chap manana bail pibinaba request torami masigi su mathakta High Court ta Bengaluru gi Oracle company dagi magi PF fund lauthokpa yamna maru oi hairami chawrakna paisa lakh 13 muk oiramgani hairami masi lauthoaga mayamgi ukilgi paisa sengdokadabani su hairami mamai thangda Gujarat High Court na tarungi bail Oracle company da PF lauthoknabagi pirami bail week ani gi oirami haibadi August ki tang 3 dagi August ki tang 19 2023 fawbani bail asipiyo matamda manaknaba police station da inform tawgadabani amadi magi live location police share tawgadabani hairami
Tang Marida Tarun Bell Fangba Matung, Sawarmati Central Jail Day Thorok Lami, Amadi, 19 August 2023 ki, Nungding Pung Barogi Mamangda, Surrender Tawudavani, Adubu Tarun, Surrender Toromde, Tarun Amuk Mirop Oikirami, 18 September 2023 da, Ahmedabad Session Court na non-bailable warrant issue Torami Amadi, Nakan Amaromda, Ahmedabad Cyber Crime Police na, Mioy Mangai Timama Semami, India Masa Pumba Tarun Buthirami 5 October 2023 ta Tarun Delhi gi Nazabgar area da laiba PG amadagi mahakpu Ahmedabad Crime Branch na farami mafam sida mahak anawu ming amada lairami mahak na jail manung da lairikanda ahum suba saklon amada hinganaba pura plan tawrami masigidamak mahak na jail manung da lairikanda religion change tawrami mahak Christian lining chatlami amadagi magi maming Justin Joseph haina kawrami masigi matungda bail dagi thorok laga nongnini di kari tawsiga haina khalami Masigi matamsida Udaipur, Uttarakhand, Amadi, Madhya Pradesh chatlaga mamaga su unarami. Belgi matam loidrikanda mahak amuk Delhi da laklami masigi matungda magi identity lot anaba samkakthatlami ngak amadi khutta temporary tattoo yeklami kaigino haigadi mahak hek mangbaga police na mabu photo senaraga thirakani habase ma khanglami. Anoba satlon ama lawro matungda tarun document seno plan tawrami masigi damak Delhi gi police station amada chatlaga train ki journey da magi pochai loina huran bikre haina FIR ama register tawrami FIR asida base oiraga anoba Aadhaar card ama samlami Aadhaar card asisinaraga Delhi gi Nazabgad laiba PG amada lairami amadi online marketing platform amada thabak su tawrami sumai tawdana tarunna aten matamgi manungda ahum suba miyoi amagi saklon lorga thabak tawduna lairami magi asengba plan di Nepal gi lambi fawaga Australia satkibani kaigino hairagadi mahakna jail da lairaba matungda Magi nupi Nisha amadi macha ani Australia da laikhirami Delhi gi clinic amada hair transplant tawnaba session su lawrami amadi magi tattoo su permanent onthoknaba tawrami adu moinamak magi plan pumba Ahmedabad Cyber Crime Branch na fabadagi arema tarami hauji Sabarmati Central Jail da lai Sajni murder case hauji under trial da lairi adubu Bhopal da chathariba case ki judgment di September 2024 da lauthoklami judgment asigi matung inna mahak chahi 18 gi saza phanglami Tarun generous yam na ngak purupa maniko mahakna magi nupi hatlaba matungda Chahi 15 mirot oina adusu yamna phone na thabak tawdana lairamni vani hojikti mahak jail lairiko magi trial su hojik chathariko soidana magi punishment lakhigani asini mayam ai ngasi gi warisi mayamna ai warisi support to biu ko ngasi di matang asilo shenjarage thank you everyone